Yes, your attitude is everything. Mai pakpa haibasiga, mai chiba hairibasiga anisha opposite nate. Mai chiriba nahak sa mai paklaba mishak amani haina lowe ai. Maramdi suwat honadaba punsida kariguma makhal amatagi honaningba poktraba khara charaga khara thaglaga leiba mishakna karimna mai chibagi para pharangwane. Tawingumasu nahak tokthokpadi yade haibane. Never ever give up. Tokthokpa natraga makha sataba ani maksa nahak attitude adugi makha pole. Mai chiribadudagi para tamsillaga amuk lepa leitana sangsilliba honariba nahak attitude asa positive attitude lei haigane. Aduga nahangna mai thiri haiduna toktoklaba then you have negative attitude. Mafam sidani mai pakpa hairibasigi opposite oiba wahi sa mai thiba haibasina adumak oikigadawribase. So success begins in the mind. Mai pakpa haibasa nahaki wakhaldagi hawi haibasa matam chuppada aikoina kauriidobane. Punsi maikena ngasisu mahusagum taram hausari. Video semnaba honabada awaba madi oi ithandana script iba voice recording amuk editing anaiba wafam amadi nate. Teamwork amadi changi matam khara sangjarabasu pandam amagi makhada punsi maikena leptana honajaduna atenba matam singda miyamgi apamba video sing semnabagi asa tawjabaga loinena channel asibu subscribe tawbiyu amadi anouba video singi notification adongi mobile phone da laknabagi damak bell icon soidana nambiyu haiba paujel pijare. Munna taminasi masigi wafam singasi munna tabirabadi soidana adongi wakhaladu apaba maikaida changes ama purakpa ngamgani haibasi aigi chap chaba thajabani. Attitude is everything hairiba lairik asa prithibida mai pakraba mioi kayana follow tawba yamna maming leba Jeff Keller ni iba lairik amane. Jeff Keller lawyer ama oirambadagi toktoktuna motivational speaker ama oike. Mahakna hai success begins in the mind. Mai pakpa haibasa nangi wakhaldagi hawe. Nahakna karamna khanbagi haibasi yamna maruoi. Attitude haibasi nahangna karigumba pochak amagi maramda natraga mishak amagi maramda natraga malemasi karamna ubagi karamna khanbagi haibadune. Mangda ligli machet ama taduna lere. Madu ubada nahangna masi kanagumba udaba miyoy ama laktuna netlabadi makhong sokane. Masi hundoklamgi khanduna khungallaga hundoklay. Natraga masibu karamba mathong huktaba kanana hundoklam libano. Aingonda yuramadi songlamganida khallaga chatle. Asomna nahangna mangda tariba ligli machet adugi maramda nahangna khallibadu attitude kawgane. Aduga pochak adugi maramda afabada puthoklaga khalliba wakhal adubuna positive attitude kawe. Aduga phattabada puthoklaga khalliba wakhal adubuna negative attitude kawe. Isham samna the way of thinking about something haibane. Absolutely success begins in the mind. Achuma magne mai pakpa haibasa wakhaldagi hawe. Ayangna ngasidagina sahi taragi matungda karor taragi mapu oigani. Ngasidagina sahi anigi manungda kar phajaba ama tongani. Natraga ngasidagina sahi mangagi manungda phajaba matik chaba yum ama sagani. Haibana chingba khanduna kokta fit tawsinduna thammana madugi reaction adu action da automatically onthorae. Sauna asa tawba achoba manglan mangba wakalna sagatpa imaginary haibasa mai pangna ba honarakpada yaudaba yade. If you change your attitude, you can change your life. Naki attitude se hongmangamlaba naki punchisu ahongba soidana lerakani. Kanaguma karna prithibhi se afaba maikede ugani. Positive attitude oina mangda phattaba awaba nuaitaba khudongthibana pik thana leirabasu kadaidagino karino khudongchaba ama thina bohone. Khudongthiba mayam marakta khudongchaba ama hekta thina bohonagane. Aduga kanaguma karana mahaki punchi se negative attitude ta loina ugane. Kanaguma na blessing kaya pishanu thawjal kaya pishanu nuaiba pau kaya pira abasu kadaidagino karino ma hekta phattaba wakhal khanjingane phattaba oina ugane. Khudam oina sanju amadi suraj se tongan tongan ba table anida restaurant amada chaklen ama chai. Sanju restaurant da hek changlakpaga momon minongna hana mangtai. Mahaki body language wangang positive attitude ki mami tai. Waiter singbu nungsina kawe. Makoiga nungaiba wari shaduna chaklen andu loiraga nungaiba wakhal lamada amuk mahaki thabak makha sathai. Aduga suraj restaurant da hek changlakpaga asawbagi maithongda lai. Yamna phajadaba wahida waiter singbu kawe. Aduga order adu khitang thengna purakpagishu waiter singbu thina chai. Anisha khenaba attitude anini. Amana malem se positive attitude ta ugani. Aduga amana negative attitude ta ubani. Negative amasung positive anisigi khenabasi yengse. Negative thabak ama tawjingai ai masi ngamoy ai masi hairoi haibasina mangthagani. Positive thabak khudingmak ai ngamgani haibagi wakhallonda leigani. Negative matam khudingmakta problem ta sum nainaduna leigani. Thabak ama haujingai maduda lakadaba khudong charoidabasing hana khangani. Positive matam khudingmakta solution thigani. Pakhum thigani. Negative migi phattaba hana ugani asoiba thigani. Positive mi semgani midugi afaba point thiduna loinagani. Negative mangonda leitaba pochaktugi maramda khallaga leigani awatpadu leihoribadu oina nainagani.
positive. Aina ngasi phawda kayam khumang chawsil labagi haibadu oina nainagani. Manakta lairiba pochaksing karamna opportunity da onthokani haiba thigani. Negative. Sina yareda ngasidi sida loisilage yamalleda aina tawrise haibana chingba wafamsing ngaihak leitana sizinagani. Aduga positive tana hek oithokpa yaba angambadu phawba thabak tawani sugani. Kudam khara pallabada laikai miwa ngangnaraga puk thanba migi asoiba puthoktuna nainaba maunaha ima indol sing sak hek tokpaga zada matab ama hek chahaudabada natraga talap yaumama hek umhaudabada karigumba ama watpadawna wakhal sida adom khallaga laiba mapan thongi oiba saktam khara uraga mi amagi lamchat chajat lepthokpa judge tawba mangonda lairiba kharaduna penthokpa ngamdaba aigi khutchida lupa crore amatang pairam labadi thabakse nahana hauba yaramani haina khallaga awatpadu oina nainaba mangonda riba kharadu kanadraba pochak oina uba matam khudimakta excuse thiba makoi sa negative attitude ni haigani aduga hairiba sing asi khalluba sangdana mahaki tawgadaba mathau dukak pangthoktuna khumang sausinaba honariba mangonda leiriba kharaduna penthokpa madudagi punsigi pandamadu phangnaba honarakpa migi mapot masai mihaurudaba ahenba kalak udaba kudamoina laubana mapung oiba sinphamoiduna mana masing tharaga mamal leiba punsi ema oinaba honariba mioi kayadasu inspired tawriba mathau honabada Sangjadriba, Mahaku Unaba Lakpa Mayam, Unanaba Honabada, Matau, Kairakpadagi, Tamoidagi, Nungshibiyu, Haina Tamlakiba, Lauba, Haiba Sin Pumsida, Tawai, Lupsaba, Kanagisho, Ahenba, Car, Bike, Kaludaba, Lamdam Sigi, Farmer, Lightin Manmit, Makoi Singer Sa, positive attitude ni Hagan. Our attitude is our window in the world because we all start out in life with a good attitude or clean window. Aikoina Malem Sa, Karam Ubagi Habasa, Aikogi attitude Adudagi Haugani. Haibadi, Aikogi attitude Asa, Masi Power Malemsi Ubangamba, Tongnau Gumbani. Maramasina, Tongnau Sa, Yamna Taru Tanana Tambamatutai. Maxil Labadi, Akoina Ugadoriba Malemadasu, Maxina Ugani, Angang Oidingai, anouba, Kudimak Tenganingani. Aki belate, Haugalaga Chatbangam Nabo Honapada, Hanjin Tugani, Adubu, Amuk Adumak Chanaba Honagani, Numit Karani, Takaragi Matung, Chatpa Haikigani, Makogi Maitong Sa, Matam Kudimakta Momo Nonglegani, Issue Sugat Pangang, Kanana Soup, Pamningoi, Loningoi. Makoigi Tongnau Sa, Taru Tanangani, Amakpa Amatalero, Adubu, Angang Aduna Gyan Kara Tarakpa Horokpadagi, Mama Mapagi pressure, Amot Pa wakhallon, Angang Adugi environment, Mahanga Tengnariba Oza, Samaz, Hai Basing Mara Moiraga, Tamna Makogi Tongnau Adu, Maxilay, Mami Shanglakte. Wakhal nungairakta thajarakta kayana maram oiraga makugi attitude ado tamna amambagi lambi romda sangshin kigane maramasina akugi thongnau asa luna nana thamba tamgadabane masi aigi ithone kanamatane sengdokpirakadaba nate akugi ifamda choice ani khagle hairiba thongnau asa mochillaga thamduna male masi aigi mayokta loina leiraboi ningba jingnaba thajadaba phattaba wakhalna pik thalaga thamba natraga thongnau asa ningchina sengdoktuna taru tanana thamduna male asa Kudong Sabana pick Talanduna, Hena Manga Labor, Apapa Punchema, Oina Bohonaba. My Pakpa Habasa, attitude Tagi, Hogani, Aduga, my Chiba Punchema, Loishin Kiba Hibasishu, attitude number Moiraga, Loishin Kigani. Positive attitude Amasung, I give principles, Hibadi, Kaliba, Apaba Wakaladu, Tabak to Ontonaba, action the Laknaba, Ayoiba principles sing. Anisha, Punkibadane, I give Punchiki Pandamadu, Pangna Bohonarakagi Lambida, Kanana so Ayet Pating Bapibang Amloidorisi. A forward motivational speaker, Al Nightingale na Asuna High. We become what we think about. Aikoina Oigaduri Sa, Aikoina Kalibadune. Maramasina, Aikoina Kari Kali Haibasiga, success Haibasiga, Yam Namarilene. Apapakalu, Amadi positive attitude Oiraga, Nahaki problem, Nahaki Samasha, Amata Tengna Roy Haibadinati. Tawatabu, Nahanga positive oina lairaba, Nasana Nasabu Tazabang Namlava, Cutting Maxa, Nong Tengnabangam Gani Habane, Sasakpi Afawi, Pritibi Shin Batuna Kangnaribi, Salindion, interviewer man Asunhange, Nasi Nahanga Mui Lishing Kayagi, Mamang the perform Toduna, Asumna Sasakpi Afawi Oirakani Habasa, Tazavra, Mahana Sumna Kumi, Taze. Maramdi mahangna sobnagi chahi manga da ngai ngasigi saktamasa mitmang da sangsang ukrabane akoigi mind sa akoina tatna khaliba potsak adugi mami sha phasana tagane Albert Einstein asumna hai imagination is more important than knowledge wakalna sagalaga aikoigi mind da aigi pandamadu sangsang uba aina oiningliba aina phangningliba achievement adugi saktam sagatpa uba haibasina knowledge gi hena maru oi haibane wakalna sagatpa mitta aigi pandamadu uba aina oiningliba Mami oina sagatuna mind thambasina nahaki pandamadu phangnaba hotnabada adugi mati khumang chawsilale Hollywood comedy actor Jim Carrey na asumna angang oiringai actor oinaba kanna honarakpa matamaduda mahangna mahaki
$10 million gi post dated check ama iduna mahaki kada thele thabak chatpa halakpa tumlamdai madu tabu urami yenglamme madugi wakhallonduna mahak 1995 tagi movie amada $20 million phangduna paisa tanba hoke nahaksu masi apply tawbi ai nahakna nahaki check amada date ama iduna matam si fawda tandaba yadi khaliba amount adu isinduna nahaki kada thetuna matam khudingmakta unaba yengnaba honagadabane author na asumna hai make a commitment and you can move mountains commitment nama soidana thamse ai ngasi masigi thabak sa loisingani hayeng phawda masi loisingani matangi sahida lupa lakh manga tangani sahi manga gi manungda ai yum sagani sahi tara gi matungda masagi stage asigi mathakta kaduna mioi lishing tara da speech pigani asomna nahaki commitment nama thamduna madu thabakta onthokpa ngamlaba ching amakak natana ching kaya mafam lengan mangamgani habani be prepared always life will test you and see how serious you are about your goal nahaki punsi asina matam khudingmakta changeng tawgani nahakse nahaki pandamadugi maramda kayamuk yamna serious oibagi habado aina tatana haribadune ishorna thengnaba ngamgadaba mi khaktada changeng tawgani ngamloidaba mida kaidonungda tawde nahakna ngasi thengnariba samasya problem sing ado nahakna karigumba khara phangningbana madugi pandamadu tamna changchilakpadane nahakna thengnagadoriba awaba khangma ngamloidaba issue kaya namangda taraga leramgadoribase aduga punsigi pandam masak khangdaba marek mahau thongnai hingningdaba punsigi mamal kari no khangdaba misakna problem kaidonungda thengnaroi nahaki punsigi khongchattuda asoiba kaya amasu tawgani nahaki business aduda thadakhiba senpham mangkhiba yai nungsi nungonda ngauduna matam mayam mangangani exam fail oigani marup mapangsingna nahakbu bully tawgani noknagani chamnagani asinu pasina tawja sarise oisu oiroidabada haibana chingba discourage oiba wai wata mayam ama tagani haribasing ase nahaki punsi sina mai pakna ba honarakpagi lambi duda thengnaba punsina tawba changingsing adune nahakna masibu mayoknaba kiduna toktoklaba nahak mai thiraba misak ama haibadu oigadoribane maramasina nungaiba punsi marel amada lairiba tungi punsigi mahau khangdaba mama mapagi shelna nungai thokliba makoi uraga kaidonungda kalakpa phawgano maramdi makoi gi nungaiba punsi marel ado ngaihakini permanent nate if you choose wrongly your career then you will never satisfy nahakna nahaki career khanba matamda nangonda nungaiba apianba ma feel toba ngamdraba nahak madugi lambi ado soidana singadabane author masamaksa masigi mayek laraba khudamne mahakna lo tamba loisilakpa matam ase mangonda dissatisfaction ama matam khudingmakta laike mai paknaba changsilakpa matamda nahakna khalliba lambi ado smooth oiba haibadu madi songlei leiraroi rough roads that leads to the heights of success nahakna thengnariba khudong chadaba haibasina nangonda karamna mateng pakbage khudong chadaba ama thengnanaba honabaduna nahaki pandamadu uba mayek senglakani nahakna thai puncture oibase ama natraga amadagi adomak solve tongnaba honai nahak aruba laina amana naraba madu phanaba atopa khalluba tawdana layengani haibadi makoi se nahaki tawdaba yadraba circumstances aduna ohelai tawdaba yadraba tangai phadaba ama oina nahaki mind se da laigigani maduna maram oiraga aruba problem amagum khallude madu khaktada focus tawani amadi problem du dagi line nanthore khudong chadaba haibaduna nangonda karigumba ama mai pakpagi nuaibagi mahaudu khangangani tambigani imanaba mayam chak chananabagidama ngaiduna leire sa thongbasu leire mai manai khara yawningduna thiba chatle yungang ahawba matang thangningle koithi thire phangdre khagi yawa yaure pungdi numidang tara yashinkre mayam tan tharakle chak chanagadaba tansilagle tanjadu uchinna sina atopa namanaba mana pirakpa pawdagi amakak phangle tanjadu da nangna harawgani thagatgani yam bhareda si oiradi yarani khanduna khudong chadaba ama mayok narubadugi sok torokpa mikupta nangonda nungaiba ama soidana phawgani khudong chadaba ama mayok naba haibasida nangonda ngaihaktuda kadaidagi no khangdaba upay ama hekta thiningbagi hera masidadi tawrageda haibagi wakhallon ama nahaki manungda phumduna lerba hidden potential adu putorakani nahangna kanna honajaduna senajaba tok ama kanna naraktuna sigadabadagi nahakna yamna luna khanjaduna ningthina veterinary doctor tanaduna thamagi matungda phagalagle tanjaduna nahakna upay ama natraga ama thiduna aigi pet asi phandaba yadi haiduna khudingma kauthoklaga koichen chenduna wana honajakibadugi mahi yale khangani amadi pukning nungsiba maga loinana nahak nungaiba phawgani madugi experience tuna mathang amuk asiguma situation ama lakpa matamda laina mayoknaba ngamgani khudong chadaba ama mayoknaba matamda maduna aikhoida aigi punsida karigumba ahongba ama langnaba honabada thauna hapkani amadi thabak oina pangthokpada laina thokigani mipum mayamba mahaki punsi sina khwaidagi nuaitaba awabada mayoknaraga leibadongna khalle
masina maram oiraga tanthaba honaningdaba hainingdaba punchi marel amada legane aikoina khangdaba se khudong chadaba haibasina aikogi punsida yamna maru oiba para amamam tambi haibasi khangdabane para phagandaba satra exam da fail oi haiba kaufade punsida tauba asoiba haibase kaidongwaidasu maduga manaba asoiba ama amuk anirak hanna taudanaba yamna kanna honagadabane khudong chadaba ama mayoknaba matamda maduna nahaki punsida khudong chaba amagi thong ama launa hangdograga lei haibasisu khangdabane adongi punsida thengnaba khudong chadaba natraga khudong thiba thengnaribagi matik nahak nasana nasabu thajabagi chang amadi nasana nasabu respect tawbagi chang se asum hengatkani khudamoina nahakna weight lifting gi masana sanai haina khalase sanaba matamda nahakna kilo chamaga kunse khara wana thangale adubu matang ahum marirak amuk try tawbadadi laina thangale aduga matang dagi di nahak kilo chamaga kun thangat pase araiba amani haina khalaglagani nasana nasada leiba thajaba do hengalakani matang kharage hena lumba ama amuk changing tawninglagani maramasina khudong chadaba ama mayoknaba khudingi nahak nasana nasada thamba thajaba amadi ekai khunba hengatkani maram sing asinani nahakna thengnaba khudong chadaba sing aduna nahaki nafamda mating pangi haribase kaidongungda nahaki problem adugi maramda negative attitude oiba miyoisinga khanaroidabane masagi business leitaba tawdaba miyoiga business ki maramda degree pairabasu makoi gumbaga nahaki business adugi maramda kaidongungda tanaroidabane makoina nahaki pandam adugi maramda negative point thigani nahakna mai pak loidabagi maram moina koithi thigani amadi nahakbu discourage tawgani makoigi wahising aduna nahak nasana nasabu thajadaba hengalakani amadi chingnaba mayamna pik thalakani let me remind you once again in every field there is thousands of difficulties as well as there is thousands of opportunity to become success khudong thiba dukhak nainarabadi khudong chabado kaidongdu uba phanglaroi tatana hangnaba wahangni nang kamai tawrige hairiba wahang asigi paukhumse makhal ahongda khumne negative response haibadi as khangdreda punsi se nuaifam songkhang khangdre haujikan yam tallida yam sokthare wareda as hangakanu da paukhumdane hena tankre haibana chingba paukhum piriba makoi se ayamana makogi attitude se negative oiraga legane makoi masada natana atopada su tanthaba pole hairiba paukhum sing khumliba makogi body language adusu yamna dull oigane aduga mediocre oiba paukhum sing haibadi as khangdeda pangleida leiri asum pangna sanaba hingliba haibadunida haibana chingba yamna nungaiba sunataba yamna waba sunataba mawongi paukhum sing piba miyoising makogi attitude adusu mayai oirab adom legani aduga positive response piba miyoising haibadi yam nungairi kaino as mayamde aina topni he yam thina nungairida nangdi kamai tawri matam khudingmakta wakhal se nungairaga legani positive attitude legani fantastic excellent haibana chingba paukhum piriba makoi se mahaki body language phajagani makogi manakta nangnaba mamanabi kayana tinaningani manaktagi hendokningloi if you scared to face difficulties then a lot more difficulties await for you nahangna nahaki mangda taduna leiriba problem amadi difficulties sing adu mayoknaba kibana mayoknadraba then madudagi henba problem mayam amana nangi mangda ngaiduna leigani akibadagi lotpa haibasina nahakpo amamba lambida lamjingba natana atai atopa option amata leite megul disadvantage da asumna hai he who loses well loses much he who loses friend loses more but he who loses courage loses all nahaki paisa khara mangba haibase kariguma macha amakak nangondagi mangkibaga mane aduga nahaki marup mapang khara saunakibadagi punkidaba haibase nahaki achauba mangjabane tawigumso nahaki thauna mangkiba thauna hantagiba haibasidi nahaki nafamda leiramba khudingma mangkibane thauna hantaganu thauna mangba yade nangondda leiriba thauna adu mangdanabagidamak amata ngairiba solution se khudong thiba khudingmak akiba amadi nuaitaba haibadu yaudana mayoknaba haibasini nasana nasada thamba thajaba hengatkadabane kanagi sum mawa logano nahakna nahaki punsi adugi ningthone thajaba adu mangdanabagidamak nahaki attitude haibase yamna maruai maram khudingmakta positive attitude leigidabane mai paklaba miyosingna asumna hai amuk hanna ahenba gyan losing experience mayam ko loinana stand back to rangnabagi amata ngairaba upai di mighty ba haibasene nahanga mighty riba do matangdi sharu ani hengatlo tawbatabu chammanaba asoibadu anirak halloidabane mai paklaba miyosingna mighty riba se nuaiba wafam din nate adubu makoi asoibadu dagi tamsilli khangjilli successful people don't enjoy failure but they learn from failure